थौबाल डिस्ट्रिक्ट की ओल क्यामगई नुपी चौखत थौरांग लुपना सिंदुना खुन ngakpa phaba amadi hatkhibabu yaningdaba phongdoktuna ngasi क्यामगई mamang lekai MEIRA paibi sangda wakat mifam phamkre wakat mifam aduda khun ngakpa phaba yaroi kanglei pakpum badegi afaspa 1958 asi athuga matamda lauthou khun ngakpa hatpada chenaba mathongna phaba police commando sing thabak de kudak lauthou lanjenaribe sing masagi mayum leifamda athubada hanjel halu haina thaba play card sing paiduna wakat mifam adu chathaki Mapham aduda saruk yakibi all KIYAMGEI chokhat thorangi joint secretary leibak laina haikibada hojik thokliba irang asida khun ngakchariba isa sing asigi maral karin amata leite kukina hoduna talakpani aikoi defense ka katawbani asuk luraba chiraba matam asida chief minister na assembly phamlam daida pham thadokiba asi akan mamawong da condemn tawi pham thadok pige hairabadi nahana thadok piba yare MP election mamang da thadok piba yare center da su BJP na pali aikoi BJP de gi toklagani hairabadi solution khara pura amba yabani hojik ti chahi ani helawa asida pham thadokpa asidi thokliba lan asi loisinbagi mahutta makoi maselgi phambunabagi BJP manungi amotpa puthoklaga sarak tamhanba haibasi yamna fazade amadi khun ngakpa singda makhal amadagi action lokhatpa yaroi haina makhatana phongdokhi